Oibisinggi Pirat Lakpa Matamda Birakpa Mayam Aduga Aigi Kamenda Nu Thongnaugi Got Chaisda Ya Thamabani ko mayam to smile ne ko Aigi manungda smile mayam puno po hanba magtada umita waina kurumjari adu mayam ngasi su video no bom puno laksare ngasi gi video sidi han aina operation to gibudo mayam na hangbirak pane ba kai gi operation to ino ije maram do sugai na haibiro kholo adagi aina do video do soin haibane ba ko khoi nupi obisingi Pirat Lakpa Matamda Thengnaba sina maram oira kanda gi operation taurini hai taraga su sugai na in haigi dabdo ado video sen hana thagal lage na ise video je same ba adu ne hamra video do khara kap khoppa yawe ba video do ina snungai te da mang de su to mayam je emotional loi oira leira sim thagal roi ge ina rang kanglayan gi thong bo do naubi ga khoi achumba ga na moina taw thong bo ina moi se pang expert oina udre bo sem sab loira so sidi kana pote ina thong do ge ina thong do e hamra adu mayam thagal laga ise khara adu da ni mayam gi comment do para wakhan se khara kano ohelle khara kai tar mind je khara fresh ohelle ado nuai to ko to khara kau tholaga mayam gi nushi ba comment pira ko do na kapoi ha base sungum da ba ado ga ani video do semba matam dai ta sengna rang han je sembel oide ado video do dai samna emotional ina kappa matang am yaure ba hamba thwai nuai ta ba su topak ba ado dai na sidi kana pote da na gonong semma ge na do video do thagalaudre ado na si video se semai ne do mayam nahan aina kano oibado kai haitare masangam daba operation tawgibado adudo mayam adugi maramdo mayam da haijarake aduga aingonda naba hangbirakpa mayam aduga aigi comment da nushi ba mayam thadabirakpa comment tawbirakpado ai hanya leitana mayam puno ko thagachari ishona su mayam puno thawjani ba oishinu haina mapuda haijari ko adugo mayam ngasi gi video sida ain haijado seba nupi oibisingna hoi thagi khongkap lakpa matamda yariba makhai akhoi gi normal da naba nongma naba ni naba adu oiragadi phare adu natragadi ka hena chang ama henjanna naba oitaragadi yariba makhai akhoi doctor da tana thukpiyu haibase haijaningi aisu hanba lakpa matamda aigi hek hanba aigi lakpa matamda ai kashumta problem amta mayokna gi haitare ko kaimta mayokna de naba khotpa adagi khangde kaimta leite haitare ko normal oina dom leigi adu matam sina chahina yamjalakmana haigadra ko 2016-17 adai 16 adai kitang puktin bada naba khotpa i yamna khotpa je sumai di tawba horak e bako aduga 17 sidagi ai direct isana khangye ba hamba direct khang hai ji ju regular tha kuting gina oide ko tha amagumba se ai se yamna puksik tane mathong marang khangdana appendix kai ba akogi thile kaina khotata chalaga appendix operation tawraga mayamna kano tawre puktillaga operation de lakna phana ngamdablo adumai manung da thukpaga na makhak yawe ba ingonda chaning sai da chaning gi lom thamba sai sida 2017 da adumai na khaga tawba hore ba ko ise school aina school manipur school je puram ne ko hana di mp da hana purame puba matam da ai manabi musu leimine bo imanabi si Pirat Lakpa matam da ma se tha simagi lakpa matam da ma se nongma di dom pothara bani school ji ma su sate ba nongma di adumai tawi adu ai di dum chatli aingon bera kaksham ta leite adu same ai se 2017 da di ai se adugi problem do aingon da chap chan tawi do hoi imanabi do budi hoji ma kaksham taw gi di adum normal ma ngan ta na mayum palau da na machani yawgre adu khoina so mu thengna su yum pan baga ko 2017 sida aisha sumaina tawre tha manare tha ni mukti hek kashum tawdaba adagi tha magumba da yam normal naraga kaine na nabase tawba adumaina adugadi kamaina tawke ha kanda 2017 da adum khara tha ni muk tha ani kanaraga adumai taw naba hobase adum ai du kashum ta khande nai na hairaga adum singa sabu water be khara omba adumai tawga adum matam do lengi haitare ko adu 2018 ai hongi ko 18 March tal hongi 18 March tal hongba de di honga matung da su ai kesu ka hena yam cha thina na bai do masa gi oina lakpa gi puk thinba adum madi leija taraga su du ka hena he taw pathona taw bo sai kesu taw de ba ko adagi
ꯑꯩꯈꯣꯏꯁꯦ ꯗꯣꯛꯇꯔ ꯌꯦꯡꯕ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯀꯩꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯅꯤꯅ ꯗꯣꯛꯇꯔ ꯌꯦꯡꯕ ꯍꯧꯔꯦꯀꯣ ꯗꯣꯛꯇꯔ ꯌꯦꯡꯕ ꯍꯧꯕꯁꯤꯗ ꯑꯩꯅ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯄꯤꯔꯠ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯄꯨꯛꯁꯤ ꯈꯔ ꯑꯗꯨꯝ ꯅꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯑꯦ ꯑꯗꯨꯝꯗꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ ꯄꯤꯔꯠ ꯂꯥꯛꯄ ꯃꯇꯝꯁꯦ ꯂꯣꯏꯅꯃꯛ ꯅꯥꯅꯩꯅ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯂꯤ ꯄꯤꯔꯠ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯛ ꯅꯥꯏꯌꯦꯅ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯆꯠꯄ ꯅꯠꯇꯕꯅꯤna ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟꯗꯣ ꯑꯃ ꯑꯣꯏꯅ ꯇꯧꯔꯒ ꯆꯠꯄꯅꯤꯅ ꯑꯗꯨꯗ ꯑꯣꯏꯅ ꯐꯣꯀꯁꯇꯣ ꯌꯥꯝꯅ ꯄꯤꯔꯨꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯗꯨꯒ ꯑꯩꯁꯦ ꯄꯤꯔꯠ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ खर इ ड्रॉप ड्रॉपकुम्बा चटपा खोटपा अदुमाइनादी तौबा हौबा अदुगा आइ पिरियड मिस ओइबा खोटपा अदगी यामना रेगुलर अदुम ओइजेबा इरेगुलर ओइबा खोटपा काइदो कैसुम तौदे हम्बा रेगुलर फजना अदुम ओइबा 5 days खर चौखटपा नत्रगा 5 days थेंगदाबा सिनतन आइगी कैसुम प्रॉब्लम लैतेबा रे लापदि हजि हजि आइ सा नुंगाइ तबा मतम सिबु सिउता कैसुम तौदेबा अदुगा आइगी डॉक्टर येंगिबा डॉक्टर दो आइगी येंगिबा डॉक्टर दि आइगी गायनोकोलॉजिस्ट कैना तानारिबा डॉक्टर दुबुक्ता आइसे मोइन हाइबा कै मरमगिनो पीरियड हाइरे रेगुलर ओइ अदगी आइगी लोइनमक येंगबा मतमदि लोइनमक नॉर्मल ओइबा अदुगा आंगांसिदि सुम सोइ ओइदबा अदु डॉक्टर सिबुक्ता अदुमाइनबु हाइबाको अदगी कोरोना लाक्सनबदे आई डॉक्टर से चली मफमदो चट्रे अदगी अखोइ लेबमसु चेंज तौरकपदगी ऐसे डॉक्टर अमा येंगेको डॉक्टर अमा सिदसु अहानबा येंगबा था सिददी आई कैसुम तौदबनिन आई कनो तौद्रेबाको अदुम चुमदगी मागी गुली केका चारगा लैरे नाबा खोटपगी हौदोक्ट्रे अदुगा अहानबा था चटपसिदे कैसुम नाद्र मथंग अनिसुबा चटपसिदे आइना हाइ हंदकी आई पिरियड लाक्पसिदे आई पुक याम नाइ कमाइ तौइनो खंगदे कोतेन हाब अदुदसु मा अदुम हाइरेबको आई नुपी ओइबनिना अदुम पिरियड लाक्पम तमसिदे मसागी ओइना अदुम तौबनी अदो अदुदादि का हेजनसु नादबा नादि नाबा अदुगा हुजि हुजि अइगोंदा हंदक नाराइबा खुनाजे सुमाइना नादबा हाइतारेको अतगिदि मगोंदा डॉक्टर मगोंदा येंगे तानरे अदुमाइ तौरगा आइसे मगोंदसु आइसे सक्सेस ओइबा ngamdreko ai kano ai pregnancy kano मगोंदा येंगबा मतमजु सक्सेस ओइबा ngamdabada iman aigonda IVF ki kano amada aise kano tawrakhiba prefer tawrak haitare ko maga oina tanau kholona adu hospital do chatlona adu hospital do chatpa matamda aise moin hai kaisum tawroi dum IVF dum ngasi chaliba se dum du month da dum IVF tawsanjen hairakpa ko adagidi akoina sum yunggo wari sana ko nabada khutakta akoina paisa je thiraga khutakta dum 1 lakh se ai chaliba numit dum thijallaga adumai tawsi question ha ko mu jam thuman greda topo doctor am ta so mu consult tawsena topo doctor am da mu consult tawu matam sida haireba nangi manung angang khawji fajana tengthu photoga ai tawdu yaroi manung da kitang kaino lei haitare sahi yam jala ko kitang amot lei haitare ko adumai haire ko doctor amarom dana dum khudak tawsan je haire amarom da sumai haire अदगी ऐसे मणिपुर चलग तौसी पोसी तौनाबदगी ऐसे मणिपुर चलकांदा मु डॉक्टर अम कक्सुम हंगनबो कांद अइन हाना येंग मफम दुम येंगो दान हाइरगा ऐसे अदुम अदुगी थबकसिमा तौगिद्रेबको अदगी मरक्तुदा आइसु थवाइ नुवाइ तब खतब पारागा ऐसे डॉक्टर येंगबसे लेपथुएबा हमरा लेपथुए हाइजे मोइना पिरक गुली दे था चाओना चाबा याबदि चाइ अदुगा पाले सिंग ताबा गुली मी आम पिरक पदो अदुदा सोइ सादबसो इन हंदा हाइदबा थादोम दाइ दे लंथोमे अदुम थंबने इन मेमोरी ओइनाबना अदु आइसे सांग डॉक्टर येंगबगी तो सुकाम थारामनि हाइतारेको डॉक्टर येंगबगी अइनो हजिक थम्मे लोइम अइदो हंदक थाबदि यावग्रेबको आदा चलगा अइनो नोंगबो सोइदन येंगलके अइगी डॉक्टर येंगमिना दि थाजरको अखोइ होना दना लैबो नते डॉक्टर येंगी अदुम के हाइतारे तानाबम थोपा अदुम तानारि हाइतारेको अदुमाइ तौरगा सिगिसिमा नाकंदा थैदोखरगा को आइसे 2020 गा 22 दसु का हेना नादे 23 सिने बाइ गोंदा यामना कनो ओइरिसे काइदे प्रॉब्लम ओइरिसे 22 दा युम दा चलुबा मतमदा को अदुदा युम चलुबा आई मणिपुर थोए मणिपुर दगी कसादा आइगा चुंबगा कसादा लैबा मतमदा आइसे हौरखिबा हौबसे कमाइन हादे आइजे पोकतुमगा फदाना इरुजा थोगा साजे चोलला इंगलगा फीगा सुरगा को पलांग खोता फी फौबा मतमदा आइसे पुक्सदा मतुम मपल्लगा नोंदाबसु यादबा नोंखटबासु यादबा कुल्लगा आइसे चंग एबा आइना चुंबदा हाय हक्सांग याम नुंगाइ ट्रेन हायमा दुमाइ तौबदे अखोइ इनेम्बो ना आइगी कनो पुक नंबीरे आइगी चनुपीना आइगी खोंग नोइबीरे आइगी अखोइ इनमना आइगी
ꯀꯣꯛ ꯀꯩ ꯅꯝꯕꯤ ꯈꯣꯠꯄꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯁꯤꯡ ꯑꯁꯥꯕ ꯋꯥꯇꯔ ꯕꯦꯒ ꯑꯣꯝꯃꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯨꯝꯗ ꯑꯃꯨꯛꯈꯛ ꯀꯁꯥꯗ ꯑꯩꯁꯦ ꯑꯃꯨꯛꯈꯛ ꯂꯥꯛꯅꯈ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗꯤ ꯑꯃꯨꯛ ꯌꯨꯝꯗ ꯀꯩꯅꯣꯗ ꯂꯥꯛꯑꯀꯥꯟꯗ ꯍꯩꯗ꯭ꯔꯕꯥꯗꯇ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯩꯁꯦ ꯑꯃꯨꯛ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯊꯥ ꯑꯃꯅꯤꯗꯤ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯃꯨꯛ ꯑꯗꯨꯝ ꯔꯤꯒꯨꯂꯔ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯐꯤꯕꯝꯗ ꯂꯩꯕꯅꯤꯅ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦꯅ ꯑꯗꯨꯒ ꯊꯥ 2-3ꯁꯦ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯁꯦ ꯑꯃꯨꯛ ꯊꯤꯅ ꯍꯦꯛꯇ ꯑꯩꯒꯤ ꯈꯨꯟꯅꯥꯁꯦ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯄꯨꯛꯁꯤꯗ ꯑꯩꯈꯣꯏ ꯊꯥꯡꯅ ꯊꯤꯜꯂꯒ ꯑꯩꯈꯣꯏ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯏꯁꯜꯂ ꯊꯨꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯊꯨꯞꯄꯒ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯗꯒꯤ ꯑꯩꯁꯦ ꯂꯩꯌꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯑꯦ ꯑꯗꯩ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯃꯤꯅꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯈꯪꯕ ꯃꯤꯗꯅꯤ ꯃꯥꯌꯣꯛꯅꯕ ꯃꯤ ꯈꯛꯇꯅꯅꯦ ꯈꯪꯗꯣꯏꯁꯦ ꯑꯗꯒꯤ ꯅꯣꯡꯃꯁꯨ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯇꯧꯔꯦ ꯈꯪꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ ꯑꯗꯨꯝ ꯔꯨꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯁꯥꯟꯅꯖꯩꯑꯕ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯏꯁꯩꯒꯨꯝꯕ ꯊꯥꯗꯣꯛꯑꯒ ꯗꯥꯟꯁꯀꯨꯝꯕ ꯇꯧꯕ ꯑꯗꯨꯝ ꯍꯛꯆꯥꯡꯁꯦ ꯋꯦꯠꯀꯨꯝꯕ ꯍꯦꯟꯒꯠꯇꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯕꯣꯜꯒꯨꯝꯕꯁꯦ ꯑꯩꯅ ꯋꯥꯜꯗ ꯁꯨꯃꯥꯏꯅ ꯂꯪꯈꯠꯂꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯋꯥꯡꯗ ꯂꯪꯈꯠꯂꯒ ꯑꯃꯨꯛ ꯑꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤꯡ ꯊꯤꯔ ꯁꯨꯃꯥꯏꯅ ꯕꯣꯜꯁꯦ ꯁꯨꯃꯥꯏꯅ ꯂꯪꯈꯠꯂꯨꯔꯒ ꯍꯟꯊꯔꯛꯄꯁꯤꯗ ꯑꯩꯁꯦ ꯄꯤꯔꯠꯁꯦ ꯍꯌꯦꯡ ꯂꯥꯛꯇꯣꯏꯅꯤꯒꯨꯝꯕꯁꯦ ꯁꯤ ꯅꯨꯃꯤꯠꯁꯤꯗꯅꯦꯕ ꯑꯗꯨꯒ ꯄꯨꯛꯁꯦ ꯃꯇꯨꯝ ꯇꯥꯈꯠꯈ꯭ꯔꯒ ꯑꯩꯁꯦ ꯍꯟꯊꯕꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯩ ꯅꯣꯟꯊꯕꯁꯨ ꯌꯥꯗ꯭ꯔꯦ ꯅꯣꯟꯈꯠꯄꯁꯨ ꯌꯥꯗꯕ ꯉꯁꯥꯏ ꯀꯁꯥꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯍꯩꯗ꯭ꯔꯕꯥꯗꯇ ꯑꯩꯁꯦ ꯇꯧꯔꯦ ꯑꯗꯩꯗꯤ ꯊꯣꯡꯅꯥꯎꯒꯤ ꯌꯣꯠꯁꯦ ꯑꯩꯁꯤꯗ ꯌꯥꯜꯂꯦ ꯈꯥꯡꯉꯦꯀꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣ ꯐꯣꯟꯒꯁꯦ ꯑꯩ ꯄꯥꯏꯅꯤꯡꯗ꯭ꯔꯕꯅꯦꯀꯣ ꯐꯣꯟꯁꯦ ꯇꯧꯔꯒ ꯑꯩꯅ ꯑꯆꯨꯝꯕꯁꯦ ꯑꯩꯅ ꯀꯧꯋꯦꯕ ꯃꯣꯏꯒꯤ ꯃꯦꯅꯦꯖꯔꯗꯨꯗ ꯑꯩꯅ ꯐꯣꯟꯗꯣ ꯑꯆꯨꯝꯕꯁꯦ ꯗꯨꯀꯥꯟꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯇꯧꯕ ꯀꯥꯟꯗ ꯄꯥꯏꯔꯛꯇꯦ ꯑꯗꯣ ꯃꯣꯏ ꯃꯦꯅꯦꯖꯔꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯔ ꯊꯝꯃꯦꯕꯀꯣ ꯃꯊꯧ ꯇꯥꯔꯛꯄ ꯀꯥꯟꯗ ꯃꯉꯣꯟꯗ ꯇꯧꯔꯣ ꯈꯣꯠꯂꯣ ꯃꯥꯗꯤ ꯑꯗꯨꯝ ꯄꯥꯏꯔꯛꯀꯅꯤꯅ ꯃꯦꯅꯦꯖꯔꯗ ꯑꯩꯅ ꯐꯣꯟ ꯇꯧꯀꯥꯟꯗ ꯑꯩꯅ ꯍꯥꯏꯔꯦ ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯊꯥꯕꯤꯌꯨ ꯑꯩ ꯏꯁꯥꯅ ꯈꯜꯂꯤꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯑꯆꯨꯝꯕ ꯎꯗꯅ ꯑꯩ ꯑꯗꯨꯝ ꯁꯤꯔꯅꯤ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯖꯥꯊꯤꯗꯨꯅ ꯇꯤꯡꯈꯠꯄꯁꯨ ꯌꯥꯗꯕ ꯅꯣꯟꯊꯕꯁꯨ ꯌꯥꯗꯕ ꯌꯥꯝꯅ ꯋꯥꯕ ꯈꯨꯋꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯩ ꯊꯦꯡꯅꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯗꯣꯛꯇꯔ ꯆꯠꯇꯕ ꯌꯥꯔꯣꯏꯅ ꯗꯣꯛꯇꯔꯁꯦ ꯆꯠꯄ ꯀꯥꯟꯗꯗꯤ ꯗꯣꯛꯇꯔꯁꯦ ꯑꯗꯨꯗꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ꯄꯨꯛ ꯅꯥꯕꯒꯤ ꯆꯠꯂꯕꯅꯤꯅ ꯗꯣꯛꯇꯔꯁꯦ ꯅꯨꯃꯤꯠꯇꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯒꯨꯂꯤ ꯑꯃꯈꯛ ꯄꯤꯔꯦ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁꯤꯒꯨꯝꯕꯁꯤ ꯆꯥꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯑꯣꯅ ꯍꯌꯦꯡ ꯆꯠꯄ ꯀꯥꯟꯗꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯀꯗꯕ ꯄꯣꯠ ꯇꯦꯁ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝ ꯂꯣꯏ ꯇꯧꯔꯦ ꯑꯗꯒꯤ ꯑꯩ CT ꯁ꯭ꯀꯦꯟ ꯂꯧꯊꯣꯛꯑꯣ MRI ꯂꯧꯊꯣꯛꯑꯣꯅ ꯑꯩꯁꯦ ꯂꯧꯊꯣꯛꯑꯦ ꯑꯗꯨ ꯇꯦꯁ ꯀꯩꯀꯩ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦꯅ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯅꯪ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯅꯤꯅ ꯅꯪ CT ꯁ꯭ꯀꯦꯟꯁꯦ ꯑꯝꯇꯪ ꯂꯧꯊꯣꯛꯑ ꯌꯦꯡꯉꯁꯤꯅ ꯂꯧꯊꯣꯛꯑ ꯌꯦꯡꯕ ꯀꯥꯟꯁꯤꯗꯗꯤ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯃꯅꯨꯡꯗꯗꯤ ꯇꯧꯔꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯅꯨꯡꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯕ꯭ꯂꯠ ꯂꯥꯛꯇꯣꯔꯤꯕ ꯖꯒꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔꯅ ꯊꯥꯖꯟꯕꯀꯣ ꯇꯦꯁꯇꯣ ꯑꯩ ꯍꯣꯔꯦꯟ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯃꯌꯦꯛ ꯁꯦꯡꯕꯗꯣ ꯈꯪꯗꯣꯏꯅꯦꯀꯣ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯅ ꯃꯣꯏ ꯍꯥꯏꯔꯛꯏꯁꯦ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯄꯤꯔꯠ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯅꯨꯡꯗ ꯀꯩꯀꯩ ꯈꯔ ꯅꯞꯁꯤꯜ ꯂꯩꯕ ꯃꯔꯝꯅ ꯅꯪꯁꯦ ꯕ꯭ꯂꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯟꯖꯜꯂꯒ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯑꯗꯨꯗꯣ ꯋꯥꯔꯤꯅꯤ ꯅꯥꯔꯤꯅꯤ ꯑꯗꯨ ꯅꯪꯁꯦ ꯑꯩꯒꯤ ꯀꯩꯅꯣ ꯃꯅꯨꯡꯁꯤꯗ ꯄꯥꯏꯞ ꯑꯃ ꯍꯥꯞꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯒꯨꯂꯤ ꯆꯥꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯒꯨꯂꯤꯁꯦ ꯆꯥ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒ ꯍꯥꯞꯇꯣꯏꯕ ꯄꯣꯠꯁꯤꯁꯨ ꯑꯃꯨꯛ ꯄ꯭ꯂꯥꯟꯁꯦ ꯀꯩꯝꯇ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛꯇꯤ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯄꯥꯝꯗꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯒꯨꯂꯤ ꯊꯥ 3 ꯆꯥꯊꯣꯛꯑꯒ ꯗꯣꯛꯇꯔꯁꯦ ꯃꯈꯥ ꯌꯦꯡꯊꯁꯤ ꯇꯧꯔꯒ ꯃꯣꯏꯅ ꯗꯣꯛꯇꯔꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯂꯥꯏꯟꯗ ꯂꯧꯅꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯥꯁꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯕꯗꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯄꯤꯔꯠ ꯂꯥꯛꯄ ꯃꯇꯝꯗ ꯇꯞꯁꯦ ꯏꯁꯤꯡꯁꯦ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯒ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯏꯁꯤꯡ ꯑꯏꯪꯕꯗ ꯑꯃꯨꯛ ꯐꯝꯒꯅꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯃꯨꯛ ꯐꯝꯒꯅꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯅ ꯌꯥꯝꯅ ꯋꯥꯅ ꯑꯁ ꯍꯧꯖꯤꯛꯇꯕꯨ ꯑꯩꯅ ꯍꯥꯏꯕꯗ ꯂꯥꯏꯔꯕꯅꯤꯀோ ꯅꯨꯃꯤꯠ ꯅꯣꯡꯃ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯒꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯉꯥꯅꯤꯁꯦ ꯑꯩ ꯃꯉꯥꯅꯤ ꯈꯤꯇꯪ ꯏꯁꯥꯗ ꯋꯥꯏ ꯁꯪꯉꯛꯇꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯅ ꯑꯗꯨꯝ ꯏꯅ ꯀꯥꯎꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯑꯩꯈꯣꯏꯁꯦ ꯔꯨꯝ ꯍꯣꯡꯗꯣꯛꯑꯅꯤ ꯃꯐꯝꯁꯦ ꯍꯣꯡꯉꯅꯤ ꯇꯧꯕ ꯀꯥꯟꯁꯤꯗ ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯁꯦꯝꯗꯤ ꯆꯠꯂꯅꯤ ꯇꯧꯕ ꯀꯥꯟꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯌꯥꯝ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯨꯅ ꯄꯤꯔꯠꯀ ꯄꯨꯂꯞ ꯂꯣꯏꯈ꯭ꯔꯀꯥꯟꯗꯅꯤꯀꯣ ꯄꯨꯛꯁꯦ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯏꯁꯤꯟꯕ ꯑꯗꯨꯃꯥꯏꯅ ꯊꯨꯞꯄꯦ ꯍꯥꯏꯕꯗꯣ ꯊꯨꯞꯄꯦꯅꯦ ꯑꯗꯩꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯅꯥꯎꯕꯤꯁꯦ ꯁꯤꯗ ꯑꯩꯅ ꯍꯥꯏ ꯅꯥꯎꯕꯤ ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯝꯇꯪ ꯂꯧꯊꯣꯔꯛꯀꯦ ꯄꯨꯛꯁꯦ ꯑꯗꯨꯒ ꯀꯩꯗꯧꯋꯤ ꯑꯝꯇ ꯌꯦꯡꯉꯒꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯥꯎꯕꯤꯅ ꯍꯥꯏꯕ ꯏꯆꯥ ꯂꯥꯛꯑꯣꯗ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯊꯣꯛꯑꯁꯤꯅ ꯍꯥꯏꯔ ꯁꯤꯗ ꯌꯦꯡꯊꯣꯛꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯕꯅꯤꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯄꯨꯛ ꯅꯥꯕ ꯑꯗꯨꯃꯥꯏꯅ ꯄꯤꯔꯠ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯨꯛ ꯅꯥꯕ ꯑꯗꯨꯃꯥꯏꯅ ꯅꯥꯔ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯄꯤꯔꯠꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯍꯦꯛꯇ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯉꯁꯥꯏꯒꯤ ꯊꯨꯞꯄꯗꯣ ꯑꯩꯒꯤ ꯆꯅꯤꯡ ꯑꯗꯒꯤ ꯑꯩꯒꯤ ꯅꯤꯡꯒꯣꯡ ꯑꯩꯒꯤ ꯃꯅꯤꯡ ꯀꯩꯅꯣ
kay hatare akhoi maning side je back side sida khambra khwangdi na de ko ai khwangdi na de aduga lumda ba chatpa matam sida akhoi nung achu achu yandaraga ai se maning hal tu goda bi ta ai se tawi bambra adai ai se adu numit ai ka thin chale ba ai ga chumba ga khunau bi ga ai na hairo ai sang ngamdre aduna ai hallage adu lambi sida mi ga se ai lei bo se khangdre सारा कालेंगी नोसा साबसदा मु ऐसे हुमांग अदुगी अनाबा खांगबदा ऐसे हुमांग से पुरु पगन्या मनाक्ता मी लेरंबा कसे मी दे खलनी पेदो सना सिन पिसे अदमाइ तव ऐसे अचुंबना ऐसे तव पुरगा लाए मथक का खना कांद ए दो सुंगमदे मनों चंग कांद दे कुनोबी खोइ तानरा कांद अंतंग डॉक्टर येंथोक्सेना येंथोए कुनोबी ममानबी डॉक्टर दुमा गाइनी gi थाइना सो दum पुमिनरपा अखंग बसुम याम लई बिसाम तंग ताना थोक्सेना दुमाइ तवरगा ताना थोपदगी डॉक्टर से यामना फाबा डॉक्टर ओरमे अदो माना सो अफा अफा मफमदा सी मफमसदा अल्ट्रासाउंड लोब चलो सी मफमजा दुमाइ तौबदगी ऐसे खंगनाबा मसेन ngakta su oinarambadagi aise moina TBS tauthoeba 4D kano hatang kano sida loinama kano machine thingjallaga yengba loinama kari kari tawe haibas yengba ai photo si mam yengala ke kwala मैमदी सी फोटो सूम कई लेनो खोलो खनगनी ओरीब फिवम सूम येंहनिंगबगिनिको हजी डॉक्टर अगर वारी से सामबनीको मैम तो सुमाइनको अगी मनुंग सुमाइने लेइसे हचांग सिगी मनुंग से सुमाइने अंगू अंगूब सुमाइने नपसलगा सिसना मरम ओइरकांद अइंगोंदा अखोगी पिरक लाको मतमदा ब्लड से तामना फ्री ओइनो थोलकप ngамदबा हाइतारेको सिसना मरम ओइरकांद अइंगोंदा पुक्सिनाबा अदुगा मनुंगदा सिस याम चाउ चाउबदि नतबा सिस मचा सुम अबनी सु लई अदुना सी सिगी कइनोसे डॉक्टर सिना सी मफमसिदा तोगा सिगी TBS लौथोरकपा अदुगा सिदगिदि अइ लोइ खंगिनि हाइतारेको सिगी फिबम से ओइरमबदगिदि सी लौथोगा मु डॉक्टर जे पुरगा चलगा सिगी टेस्ट म्याम से अइना तौरिबा टेस्ट म्याम से को खा याम तौरिदो ओरबा सी टेस्ट म्याम से हंदकी ऑपरेशन सिगी ममांग दा ऑपरेशन तौद्रिंगै ममांग हाइदि डॉक्टर से येंगो मतम सी म्याम से लोइ तौरिनेबा अदु तौबदगिदि अखोइ हजिकि नाउबी ममानबिदुन हाइरे सुनतंगी अंगांग खाउ लौथोकपा अदगी अंगांग पोकपा खटपा गिदि अइ लोइनमक लाइना तौबा ngami अदुगा देलीगी सिदि कितंग ख कइनो ओइ मखोइ अरिबा अखोइ कइनो ओइबा मरमना तो सम सिदा मफम जे सुमाइ कापा पिलै मफम अदै सी म्याम जे उबसिदासु अइ सामक पुदुम उबददा अइ किजजरेबा हमरा अदगी डॉक्टर दुन हाइरे सिदी याम अफबा डॉक्टर अमा लई अदु तानरसी अदुमाइ तौरगा असागी डॉक्टर अइना अखोइना अइना हान ऑपरेशन तौनो तम हाइगिबदो हजिकि डॉक्टर हेमन कनोजिया सिसे माना सजेस्ट तौरे मागा मासे दुबईदा कइदा फॉरेनदा चटपा यामने सिगी एक्सपर्ट ओइरबा कइनो डॉक्टर अमनी मागा ओइना तानरसी अदु नोइ मासे मोबाइल ओइना चटपा टीम मागी कइनो लेतबा हाइतारेको मागी क्लिनिक अमबुदि हांगजरगा अदुगा मासे मागी कंसल्ट उन्नबा खनबगी मतमसे मोन लेतबा हाइतारे मासे दिल्लीदा अदगी मफम खुदिंगमक्ता हाइरकपा मफमसिदा अदुम चटपदो अदुमाइना तौबा मरमना मासे अखोइना मरक्तुदा सुमासे दुबई चथोक चसिन अदुमाइ तौदना तौवे मासे नुमित निनी हुमनी जे संगकांदा अखोइसे WhatsApp वीडियो कॉल दा उनासी अदुमा तुम तौसी दुमा हाइबदै देना कोइना बिन हाइ वीडियो कॉल दा दंग उनरगा दुमाइ तौबदुदि नुंगाइते अदुना साइज अमतंग उननिंगी ना दुमाइ रिक्वेस्ट तौबदगी दि लाओ ना खोइ चले मंगोदम चला कांदा मो मानम हाइरे ओ आई फिबम जे खतंग मैम जे उहल्ला कांदा को टेस्ट रिपोर्ट कई का मैम अदगी सिगी फोटो कई का से लोइ उरा कांदा माना हाइबा को सिदी खतंग दि कइनो ओइ अदु रगसु हयेंग जे नंग अमु MRI लौथोअसि सिटी स्कैन लौथोअसि ना दुमाइ तौरगैसे हयेंग नते नंग कइनो लौथोके के सिटी स्कैन से लौथो येंग से हाइबा मतम MRI लौथो येंग से हाइबा मतम दा कोइना कोइन जली डॉक्टर से लापिको पुंग अनि जर्नी नि पुंग अनि जर्नी से दा एग्जाम गा कई मतम से सांग चंगिने बा चलिसे अदुगा मानव हाइरे कंका लौगे हाइनो हाइबस अखोन हयेंग जे लौथोकजरगे हाइबस नि डॉक्टर से हयेंग लाक्तोइबा गासि सुलाम ला हयेंग जुंग लाक्तोइबा अदा अखोइना अखोइगी थबक से यामना यांगना पांगथोकबा उबसिदा को डॉक्टर सिनासु माना यामना कइनो ओइना तौबिरेबा को
ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯍꯧꯖꯤꯛꯀꯤ ꯗꯥꯛꯇꯔ ꯑꯁꯃꯤꯇꯥ ꯀꯣ ꯃꯥꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯑꯗꯨ ꯃꯥꯁꯨ ꯐꯔꯦ ꯐꯕ ꯑꯃ ꯊꯦꯡꯅꯩ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔ ꯍꯦꯃꯟ ꯀꯥꯅꯣꯖꯤꯌꯥꯁꯤꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯁꯨ ꯑꯃꯨꯛ ꯐ ꯂꯩꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏꯒꯤ ꯍꯌꯦꯡ ꯔꯤꯄꯣꯔꯠꯇꯤ ꯅꯣꯏꯅ ꯈꯨꯠꯇꯗꯤ ꯗꯥꯏꯔꯦꯛ ꯐꯪꯉꯔꯣꯏ ꯑꯗꯨꯒ ꯃꯥꯅ ꯇꯧꯗꯣꯏ ꯔꯤꯄꯣꯔꯠꯁꯦ ꯑꯩ ꯋꯥꯆꯞꯇ ꯊꯥꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯅꯣꯏꯁꯦ ꯀꯔꯤꯅꯣ ꯌꯦꯡꯉꯒꯦ ꯍꯥꯏꯕꯗꯒꯤꯗꯤ ꯔꯤꯄꯣꯔꯠꯁꯦ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯅꯨꯃꯤꯠꯇꯨ ꯆꯠꯂꯦ ꯑꯗꯨꯒ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯔꯤꯄꯣꯔꯠꯁꯦ ꯉꯥꯏꯔꯒ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯗꯣꯛꯇꯔꯁꯦ ꯎꯅꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯦꯀꯣ ꯁꯤꯗꯒꯤ ꯄꯨꯡ 12 ꯑꯗꯥꯏꯗꯩ ꯊꯣꯛꯏꯅꯤ ꯗꯣꯛꯇꯔꯅ ꯄꯨꯡ 6ꯇ ꯎꯅꯔꯤꯅꯤ ꯑꯗꯨꯒ ꯁꯤꯇꯤ ꯁ꯭ꯀꯦꯟꯅ ꯑꯃꯨꯛ ꯄꯨꯡ 2ꯗ ꯆꯠꯂꯒ 2ꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯊꯛꯍꯜꯂꯒ ꯄꯨꯡ ꯑꯃ ꯑꯗꯨꯗ ꯐꯝꯃꯒ ꯋꯥꯀꯤꯡ ꯆꯠꯍꯜꯂꯒ ꯂꯧꯔꯒ ꯑꯗꯨ ꯃꯇꯝ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩ ꯅꯥꯎꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯩꯅꯣ ꯑꯉꯥꯡ ꯑꯅꯤꯒꯤꯁꯨ ꯍꯣꯠꯅꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤꯁꯨ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯅꯕꯁꯨ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯅꯠꯇꯕ ꯃꯁꯥꯒꯤ ꯊꯕꯛꯁꯨ ꯑꯃꯨꯛ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯩꯒꯤꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯆꯠꯇꯕ ꯌꯥꯗꯦꯅ ꯍꯣꯠꯅꯕ ꯑꯩꯒꯤ ꯍꯁꯕꯦꯟꯗꯤ ꯑꯩꯒꯤ ꯑꯆꯨꯝꯕꯗꯤ ꯃꯥ ꯑꯗꯨꯝ ꯑꯩꯒꯤ ꯃꯁꯥꯒꯤ ꯑꯩ ꯏꯕꯥꯅꯤꯗꯤ ꯑꯩꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯎꯕꯤꯅ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯀꯞꯄꯣꯏ ꯈꯜꯂꯤꯕ ꯑꯩꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯀꯞꯈ꯭ꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯀꯦ ꯇꯧꯋꯦ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯗꯣꯛꯇꯔ ꯌꯦꯡ ꯆꯠꯂꯒꯅꯦ ꯗꯣꯛꯇꯔꯁꯦ ꯌꯦꯡ ꯆꯠꯂꯒ ꯑꯩꯈꯣই ꯅꯥꯎꯕꯤ ꯑꯩꯈꯣꯏꯁꯦ ꯄꯨꯡꯈꯥꯏ ꯆꯪꯉꯝꯒꯅꯤ ꯈꯣꯡꯅ ꯂꯥꯛꯑꯦꯕ ꯀꯞꯄ ꯑꯩꯗꯤ ꯀꯞꯇ꯭ꯔꯦ ꯑꯩꯅ ꯅꯥꯎꯕꯤꯅ ꯈꯪꯕ꯭ꯔꯥ ꯗꯣꯛꯇꯔꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯀꯞꯄꯗꯨꯅ ꯌꯨꯝ ꯌꯧꯕ ꯀꯞꯄꯦꯕ ꯑꯗꯣ ꯑꯩꯗꯤ ꯃꯆꯦꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯀꯞꯁꯜꯂꯗꯤ ꯑꯩꯗꯤ ꯀꯞꯅꯤꯡꯕꯁꯦ ꯑꯩꯅ ꯈꯥꯡꯒ ꯂꯥꯛꯑꯦꯀꯣ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯏꯈꯥ ꯊꯥꯕꯁꯤꯅ ꯀꯞꯄꯒ ꯑꯩ ꯑꯃꯨꯛ ꯀꯞꯁꯟ ꯇꯥꯔꯗꯤ ꯏꯕꯥꯅꯤ ꯂꯝꯕꯤꯁꯤꯗ ꯂꯣꯏꯅꯃꯛ ꯀꯞꯄ ꯂꯥꯛꯇꯣꯔꯤ ꯑꯗꯨꯅ ꯑꯩ ꯀꯞꯄꯔꯣꯏꯗꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯀꯞꯇꯕꯤꯗ ꯂꯥꯛꯄ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡꯗ ꯐꯥꯖꯤꯜꯂꯒ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯥꯎꯕꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯈꯪꯗꯦ ꯊꯧꯅꯥ ꯐꯕꯤꯅꯤ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯍꯣꯠꯅꯕꯗꯤ ꯂꯣꯏꯅꯃꯛ ꯀꯜꯂꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟꯁꯤꯐꯥꯎꯗꯤ ꯈꯥꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯈꯥꯡꯉꯦ ꯒꯨꯂꯤ ꯄꯤꯔꯛꯑꯦ ꯒꯨꯂꯤ ꯆꯥꯔꯒ ꯈꯥꯡꯉ ꯂꯥꯛꯑꯒ ꯄꯤꯔꯠ ꯃꯇꯝꯗꯁꯨ ꯅꯥꯕ ꯄꯤꯔꯠ ꯃꯇꯨꯡꯗꯁꯨ ꯅꯥꯕ ꯑꯗꯨꯒ ꯗꯣꯛꯇꯔꯁꯦ ꯇꯥꯟꯅꯔꯀꯥꯟꯗ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯝꯁꯦ ꯂꯦꯞꯄꯛꯑꯀꯥꯟꯗ ꯑꯣꯄꯔꯦꯁꯟꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯅꯍꯥꯟ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯗꯥꯏ ꯃꯤꯀꯨꯞ ꯐꯥꯎꯗ ꯏꯁꯥꯁꯦ ꯅꯦꯅꯥ ꯑꯃ ꯇꯥꯗꯒꯤ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦꯀꯣ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯑꯩ ꯉꯁꯥꯏꯒꯤ ꯈꯜꯂꯝꯕ ꯂꯨꯝꯃꯝꯕ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯑꯩꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯒ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯆꯪꯈ꯭ꯔꯒ ꯑꯩꯅ ꯑꯣꯄꯔꯦꯁꯟꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯏꯕ ꯄꯣꯠꯁꯦ ꯃꯌꯥꯝ ꯂꯧꯊꯣꯛꯏꯕ ꯄꯣꯠꯇꯣ ꯁꯨꯝ ꯌꯦꯡꯍꯟꯕꯗꯣ ꯃꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦꯕꯀꯣ ꯐꯣꯇꯣꯗꯣ ꯀꯥꯞꯄꯒ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯌꯦꯡꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯣꯇꯣꯗꯤ ꯍꯥꯞꯇ꯭ꯔꯦ ꯌꯦꯡꯍꯟꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯣꯡꯃ ꯁꯨꯝ ꯍꯪꯅꯔꯀꯥꯟꯗꯀꯣ ꯁꯨꯝ ꯌꯦꯡꯍꯟꯕ ꯌꯥꯔꯗꯤ ꯌꯦꯡꯍꯜꯂꯛꯀꯦ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯅꯤꯅ ꯇꯧꯔ ꯌꯦꯡꯉꯀꯥꯟꯗꯗꯤ ꯑꯣ ꯁꯤꯅ ꯑꯣꯏꯔꯦꯀꯣ ꯑꯩꯉꯣꯟꯗ ꯅꯍꯥꯟꯒꯩ ꯋꯥꯍꯜꯂꯤꯕ ꯅꯍꯥꯟꯒꯤꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯏꯁꯥꯁꯦ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯀꯥꯟꯗ ꯅꯦꯅꯥ ꯄꯨꯔꯥ ꯇꯥꯈ꯭ꯔꯦ ꯌꯥꯡꯉꯦ ꯑꯩꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯀꯩꯅꯣ ꯑꯣꯄꯔꯦꯁꯟ ꯃꯃꯥꯡꯗ ꯑꯩ ꯄꯤꯔꯠ ꯂꯥꯛꯇꯅꯕ ꯃꯣꯏꯅ ꯒꯨꯂꯤ ꯄꯤꯖꯩꯕꯀꯣ ꯑꯣꯄꯔꯦꯁꯟ ꯃꯇꯨꯡꯗ ꯄꯤꯔꯠ ꯂꯥꯛꯁꯟꯕ ꯈꯣꯠꯆꯟꯕ ꯇꯧ ꯇꯥꯔꯒꯗꯤ ꯏꯟꯐꯦꯛꯁꯟ ꯑꯣꯏꯕ ꯈꯣꯠꯄꯒꯤ ꯆꯥꯡ ꯂꯩ ꯑꯗꯨꯗꯨꯅ ꯑꯣꯄꯔꯦꯁꯟꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛ ꯍꯦꯛ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯁꯤꯒ ꯑꯗꯨꯒ ꯑꯩ ꯄꯤꯔꯠ ꯂꯥꯛꯇꯣꯏ ꯃꯇꯝꯁꯤꯒ ꯈꯔ ꯅꯛꯅꯕ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯃꯇꯨꯡꯗ ꯑꯩꯁꯦ ꯕ꯭ꯂꯠ ꯂꯥꯛꯑꯦꯕꯀꯣ ꯏ ꯂꯥꯛꯄꯁꯤꯗ ꯑꯩꯁꯦ ꯀꯔꯤꯝꯇ ꯅꯥꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯗꯣꯛꯇꯔꯁꯤꯗ ꯑꯩꯅ ꯍꯥꯏꯔꯦ ꯗꯣꯛꯇꯔ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯑꯩ ꯅꯍꯥꯟꯈꯩ ꯇꯧꯕꯗꯣ ꯑꯩ ꯉꯁꯤꯗꯣ ꯑꯗꯨꯗꯣ ꯑꯩ ꯀꯩꯁꯨ ꯄꯦꯟ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯌꯥꯝ ꯏꯁꯥꯗ ꯌꯥꯝꯅ ꯌꯥꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤꯕ ꯅꯪꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣ ꯍꯌꯦꯡ ꯄꯤꯔꯠ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯈꯪꯅꯤ ꯃꯊꯪ ꯊꯥꯗ ꯌꯦꯡꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯒꯨꯂꯤ ꯑꯃ ꯆꯥꯔꯤꯕ ꯄꯤꯔꯠ ꯂꯥꯛꯇꯅꯕ ꯒꯨꯂꯤ ꯑꯃ ꯆꯥꯔꯤ ꯁꯤ ꯒꯨꯂꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯄꯤꯔꯠ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯒꯨꯂꯤꯗꯣ ꯑꯩ ꯆꯥꯗꯣꯏꯅꯦꯕ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ 5 days ꯃꯇꯨꯡꯗ ꯑꯃꯨꯛ ꯒꯨꯂꯤꯗꯣ ꯑꯃꯨꯛ ꯆꯥꯗꯣꯏꯕ ꯊꯥ 3 ꯆꯥꯊꯣꯛꯀꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒꯨꯂꯤꯁꯦ ꯄꯤꯔꯛꯑꯦ ꯑꯗꯣ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯄꯤꯔꯠ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯥꯕ ꯇꯥꯔꯒꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔꯒ ꯇꯥꯟꯅꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯅꯥ ꯂꯨꯄꯥ ꯑꯃ ꯁꯥꯒꯦ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯑꯗꯨ ꯑꯗꯥꯅ ꯈꯟꯖꯥꯟꯅꯔ ꯂꯩꯇ꯭ꯔꯥ ꯅꯥꯔꯛ ꯌꯦꯛꯂꯦ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗꯣ ꯖꯣꯕ ꯂꯣꯝ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ
ꯌꯥꯔꯤꯕ ꯃꯈꯩ ꯅꯥꯗꯅꯕ ꯑꯗꯒꯤ ꯆꯦꯛꯁꯤꯟꯅ ꯆꯥꯒꯗꯕ ꯄꯣꯠ ꯆꯥꯔꯣꯏꯗꯕ ꯄꯣꯠ ꯈꯜꯂꯒ ꯌꯦꯡꯉꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯕꯤꯌꯨ ꯑꯗꯒꯤ ꯍꯛꯆꯥꯡ ꯉꯝꯃꯛꯇꯕ ꯍꯥꯏꯕꯗꯤ ꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯥꯔꯒꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯨꯝ ꯍꯥꯏꯍꯟꯅꯤꯡꯗꯕ ꯑꯗꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯈꯤꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩ ꯈꯜꯂꯝꯕꯅꯦꯕꯀꯣ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦꯅ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗꯨꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯤꯔꯨꯕꯁꯨ ꯑꯩꯁꯨ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯣꯅꯤꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯏꯆꯦ ꯑꯣꯄꯔꯦꯁꯟꯁꯦ ꯀꯩꯒꯤ ꯇꯧꯕꯅꯣ ꯑꯗꯣ ꯐꯖꯅ ꯁꯦꯝꯕꯤꯔꯛꯑꯣꯅ ꯑꯗꯣ ꯑꯩꯁꯨ ꯐꯝꯕ ꯐꯖꯅ ꯌꯥꯔꯀꯥꯟꯗ ꯁꯦꯝꯃꯛꯀꯦꯅ ꯑꯩꯅ ꯈꯟꯈꯤꯕ ꯑꯗꯣ ꯅꯍꯥꯟꯁꯦ ꯁꯦꯝꯃꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯏꯊꯟꯗꯅꯦ ꯃꯄꯤꯁꯦ ꯑꯣꯔꯣ ꯑꯗꯨꯒ ꯃꯤꯠ ꯅꯥ ꯄꯨꯆꯣꯠ ꯆꯣꯠꯂ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯄꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯑꯣꯜꯔꯦꯗꯤ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯂꯩꯔꯦ ꯑꯅꯥꯕ ꯌꯦꯛꯄ ꯌꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯅꯗꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯅ ꯀꯪꯐꯥꯏꯔꯦꯟꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯉꯁꯤꯁꯦ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯩꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯔꯁꯟꯁꯦ ꯀꯣ ꯃꯥꯏ ꯄꯥꯛꯅ ꯇꯧꯈꯤꯕꯁꯦ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯣꯛꯇꯔ ꯍꯦꯃꯟ ꯀꯅꯣꯖꯤꯌꯥ ꯑꯦꯟ ꯗꯣꯛꯇꯔ ꯑꯁꯃꯤꯇꯥ ꯑꯦꯟ ꯗꯣꯛꯇꯔ ꯁꯣꯅꯤ ꯋꯥꯏꯈꯣꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯇꯥꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯏꯈꯥ ꯊꯥꯕ ꯂꯣꯏꯅꯃꯛ ꯑꯗꯩ ꯏꯊꯛ ꯊꯣꯡꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯨꯃꯤꯇꯥ ꯋꯥꯏꯅ ꯈꯨꯔꯨꯝꯖꯔꯤ